Yangoi Sanana Karino Doctor na hari duba senglabra Achumbani Masana police da surrender doragli jail da hazinkre Aduga na hange ingwanda hydri na karige Haiga dabada parak amatakre Adunani Yangoi Sana khangni haibagum mangakta maknomai Kaifana Ay mathagta ngay hagda karukige ko Yangoi Sana mangak nomaga Hoy Kaifadu thokri Yangoi Sana Chabagi thakbagi chairi singdo tapna Luchinda Sanari mina kamdaw bahay na asum khalli Tombadu changak to na hairi Itayma sumthana mo ay lushilagi Yangoi Sana wakal ama kalambadagi ikangkang na Iyamba nate da tomba ay sumlushilamagi nang suwaramani Tombadu Yangoi Sanagi waduda mapukning bunungsirai Ngasi phauda Magi waba wadaba kanana su hangak palaitri Yangoi Sana onthoklakpada Tombadu mapiga taithoaga thokibaduda Yangoi Sanana Ahima kapla mali ni tawrise Asi haiduna konchingdu phingdoaga thanamli mathak karakpada kaifa hana lairambaduda khang ikairakduna amuk kadagi thokige tawbadu kaifa khangaduna thuna laklaga thongjin panaduda lepsilari Yangoi Sanagi makokto Kaifagi thabakta yaisilli Mamay non khalaktuna yenga Yangoi Sana Kaifa pisum isuksuk khonjel dari tablap na hanglai Kaiduno Makada Pot ama thamjilam daw bakawrami Tomba na may Luchinjarani Tomba na khangaroi dawni Kaifa noklaga Kona dawro Yangoi Sana Kari hai daw no khangdabagi tumin lep tunalay Kaifana Tawgadaba thabak lehautriko lao Nangbu wadro Aidi ngasay wabana Ado isune Wanungai ni khalaga tumina khangabani Aduda aidi phamba khaktani Setliba dress to su arumba amata yaudi Nanggi di yengo Potloi duna kezi kaya Adaya mo koktu da bu kezi ani hapine Aduda nati Nangakta su kezi ama daidi kaishutara maroi tawrido Yangoi Sana Kaifagi wangang duda nok sunokni Asingba achumba su oibanina tumina tari Kaifana makha tari Chomna kota loishilama su phadawani Adu sunungai da dawani Nupia lao Kwang seba mamukta tayru lause maramokpani Luhongba numitche sumaina dawnabra Khangde hei Aisu punchigi ahanba luhongbanina Yangoi Sana noklaga Kaifagi pambomda tharaga Karan yam taningbra doctor na Doctor du nataba makawradano Karino doctor bit yam leite oiba Hana kawkhibagi tawbani Kona ama semdoge Haujikidi hainadrasu khara khangbiro Aikhoi doctor na Kaifa noklaga Mingawdo amukasu soire haiba Aikhoi gi nati Aigi doctor hayo Kanaga amuk yana daw leirige nangba Hoise aina lanbani se Pungse thengi doctor pothanaba tawbiro Aibudi nanga wari sanarise pothari nini Adudi wari sum sanaraga leiba ngamdawribra Ngamoi khalira Hayeng da ngai yum sida ithanta thanamdana duty ne haidana chakhidawba Haujikti aingonda warau simdana leiramene Ada wari da kaida hero heroine luhongba numitcha thaga yam yengminabane Ada daibangdadi yadene ko Doctor ki se tha yengningira kaideda haujik yengaso Taibangdadi kanamada Purnima namita luhongnade Ado aidi Purnima thasado kalakpide Tha haurakpa matam thasa mahakna mapung phadringaigi tha machit oibasini hena pamjayi Kaifawa amata haida Yangoi Sana da yengai Asum lairambadagi Yangoi Sana balcony thokpa yaba thongdo hanglaga mapanda thoki Aduga mapanda tumin leplambadagi Kaifabu makhut khattuna kawri Doctor, sida thasi yengse lao Nungshit yam chitlin nangbo Chongo oni amuk na adana ko Naroi da kaiso Naraga na lifetime laying bi daw doctor lady sidi Aduna wabi di aidi Kaifa upay laita nokphet tawraga nupi magi manakta leplari Yangoi Sanana Ihinguni aina chinthizina braba thasi bajatra Phazai Kaifagi pakhum khupiraktuda Yangoi Sana Kaifa da yengai
Nupa mana hanana yengduna leirambaduda ikairraduna mamai leithokraga hairi. Doctor, nangse yam tallibo? Kaino, aina kidorge. Aidi chumna phase haijabani. Aranba haibasu natte. Chonglamse ithanda chadabra haina khanbaneba. Ado doctor su PhD phangdawre kanna hodau. Ado hayeng mau anobinena ngannaga hawit kanuko. Nangwanda thekna hogali nganna hogali haibi daw mi leite. Nungsaga thoklakanda hogalo. Aina ahanba oiramni. Mahai nupana adumaina haibirise. Pungsi thengi puthanaba tawro lo. Asumna makhoi ani punna changminarakle. Yanggoi sanado phamung apakpaduda kaduna tumge tawi. Adubu kaifana sida tumgadabani. Apikpasida ai tumo haira ngamoi. Kaifado kari khumdawno khangdadana tumin lei. Yanggoi sanaso kaifana paukhum piraktabaduda phamungda kakhatlaga phaijup jingkhatkibaduda kaifana phaijup phat haidoklaga. Aina haidu tadrona. Yanggoi sana phuk hawgalaklaga phamaga hairi. Ai phamung machada tumba hainadiye makhadi hekta onthai haiba. Onthadana ai matai da ngakpige. Phina nga asu yaru heba doctor. Thain hingabani. Ada hostel da leiringai da phamung macha pibagi tumba haitabagi ai hostel da leitabida tama ine khangaba. Onthokpani da kaifa nangi narai bakse. Korino ina haido shiba. Yarakta nganglaga ngangbaduda yanggoi sanana. Kari haibano doctor? Phamung asida tumo haiba. Luhong numitchida khanaba hawbagi mawngni ne. Ai saurage thokrora ka sida sukchang chang kan rauje. Yanggoi sana phuk hawgalaklaga kaifada kiru yengamaga single bed tuda kakhatuna hipki. Kaifa su kakhatuna hippai aduga yanggoi sanagi nakong mayada tapna hairi. Tapna namito ishilo aduga tumba themo. Wahai si hairamaga kaifa mamit tapna ushinki. Aduga yanggoi sana mahakti karam namit ushinduna tumthaba ngamgani. Ngayhaktang sida mihungi khonjela duna kanmanbana thamoi ki mapan thoke hairabadabu karam na tumthaba ngamgani. Tapna mamaidu onchilaklaga kaifa gi mamaide yengai. Kayada nungai na tumthakrino. Aibuna angawbi uhelamaga. Wakhala si khallaga makhutu thangalaktuna kaifagi ushinduna leiriba mamit amadi natonda thengi. Tapna nupa magi chinbalda thengi haina honnabada kaifana makhutta pharakpaduda ikhang khanglammi. Kaifana tumo hairaga ayeng sanadana leirabra. Hayengdi hospital da ngehak chalushirana khali. Thenglabani ne sana nangba tumnaba tawrashini aigi nungsibi angawbi nangba. Yanggoi sanado saushinaduna mamaidu leithoki. Kaifano petawraga yengambadagi tapna mamitu ushinki. Yanggoi sanaso amuktang onthoklaga yengai. Kaifana tumbagi store tapna honbadu taraga yanggoi sana yawalaklaga mamaidu kaifada onchilaga munna yengambadagi mamit tapna ushilaga tumba themki. Khwaingambana mayumda halakpadadi Bhanumati na sauna hairi. Yangpungdi haraune ichagi luhongba yaurori natra. Nachal aina ichani kaina bagi kaplibasidi kari su khanbiba nati. Miyamangda adumna inthoksana dawsharo yumsida luhongba kari kai. Yumsida aina leirisisu yambong kari su lehaningba nati. Miyamangda utchairibane haiba aina loina khangba chani. Bhanumati nangi na chani kaina baga aiga kari mari leini. Hoi, ai sunungaiti. Adubu nang mama mo oibada matikti chadene. Mama mo oibada matik khwaidagi chabadi bimolani. Machagidaba masagi nungaiba thadokpa ngambini. Adu nangi na phamdadi karai. Naril lairadi nachanubigi punchi manghaliba nupado hook or crook manghanaba hotnongne. Adudi ngamde. Yambungna aiga minai nubiduga compare tawgadaba nati. Hoi, chumbi. Nanga bimolaga compare tawnaradi nang yam nopi. Mama mo oibagi magun nangonda machit ama phawba yaudi. Aranba lambi ni khangna lambi tuda nachabu lamjingbi. Adunadi karaidagi aphaba phal phangani. Aduga nachanupaduna soirurasu mama nangna nupidugi maikaida leipiramlabadi ngasi thokliba thodoksi thoamdabasu yai.
Nangsu nupini. Nupi amana nupi amabu ikai khomnaba. Nakhoi masen phawba saugatnadrabadi kamdawni. Hoi. Nang nupi saugate haibadi ai hairoigi. Aranba lambida saugatpadi nang yamna hai. Asi hairamaga khwaingamba magi kada changki. Bhanumati sauna khwaingambada yenglaga. Nangumbana aingonda yamna singba satuna waga ngangba sari. Natu kanana hatpano haiba phawba khangnaba thigataba nangna. Pokpada ngairiba nachada phawba minungsi utpa ngamdaba nangna aingonda matik chai chade haiduna takpada launi khalibra nawa lawdi. Aina tawrakliba mayamse napunchida nangumba amana tawba ngamgadaba natte. Bhanumati ngangni ngangloi haidokpa yaba yadaba haiba ama khangjilaktravani. Hoi chummi nungai phambadi thokpa natte mangonda thokliba thaudoksingsi adubu mana tawbana mana phangba haibaduni. Siamrastu machanupa halaktri haiduna ngaiduna leiri. Pung baro taraba phawba hanjilaktabaduda pakhatlammi. Phone tawrasu pairaktabadunani hena pakhatpasu. Karaidana chakhrabazano masige ngausibo. Mamanaba aina khangbasingdi amata thengnadi punde hairi. Aigi ichabu asigi phibamse ohenbagidama khanganidana. Shyamras aina kari doba ngambage haido khangdoba kuidrabani. Adumna leiringai thongjaudu thilakpaduda Shyamras haugatuna laklaga thongdo hangi. Palngakpa nupa amana ngaklaga leptuna leirambadu ui. Lakminaba nupaduna. Babo, aina di henjingano haibani. Hey, yare, imangda pushilamo. Hoi pao. Imangda pushilakpada palngakpa marol phairi phairi. Ay shobhado ina phangge. Mamanabadu Shyamrasta yenglai. Shyamrastu phamhalamo haibage ingit tawri. Palngakpabu phamhalamlaga mamanabadusu kuina leitharamdre. Chatlage hairamaga chatkre. Mamanabadu chatkibaga palngakpa wangangba hawri. Baba, ay shining. Ay hingningdre. Hoi, nupa natatawna. Nupi macha amagidama. Karigi napi sinthari. Nupi bu mathandara. Taningde ko, aigi chamande. Baba, nang nupi ka kaina raktro. Kaina raunganida. Shyamras, machagi wahangduda wakhal ama khanbagumna lei. Palngakpana. Aina hangubadagi pabungshu. Ex ningshingaira. Ningshingaura. Ay change pao. Asi hairamaga palngakpa. Hairi magi kada changi. Shyamras haujiktada. Khwaingamba. Nahakkidamak. Aibuna thaiduna thanamaga. Nangnu chikshina sinabiba sungamkidama. Shyamras makhut kutumdu sejeta silli. Sanarembina mamit pangakpadadi nongsabadu jaugrida phammaga hiptuna leiramidu ururi. Tapna mathanda haugatnabu hotnabada table mathaktagi pot takhibadagi nongsaba mamit phat pangaktuna yengai. Aduga phamambadagi haugalaktuna hairi. Phamge hairo se ai ngakpige se. Asi haiduna Sanarembibu phamhalli. Sanarembi mamai non thakibadagi non khalaktabaduda nongsabana. Ising purake. Brush tokshira. Natraga sister gauraura. Nongsaba thokiye tawbadu Sanarembina pharaga makhutna ingi tawri. Nongsaba chatke tawrambadu hanjilaklaga. Kai haibano. Aino ina puro hairiro. Sanarembi mangakno mai. Nongsabana. Aduding haklairamuko. Ai laurukige. Asi hairamaga thokibaga Sanarembi tapna bedtudagi kumaaga ka adudagi thoklai. Mana thoklakpadu kanasu uhauramde. Nakan oyet yengaga liptuda tongkhibaga nongsabadu roomda changkhibadu Sanarembinadi urammi. Nongsabasu ikoi daba matamsida ison choliba patient amana roomda leirambaduda swailahuduna thuna thoklaklaga manak nakpada leiramba misingda hangi. Adubu floor shida karakpada ngairi kadagi thoklakpada ngairi haibana anamba oirammi. Case leiba patient ni Phatarungda thokpa matamda hospital siki image da yamna stop kadawribani. Masi pomna maktokraga Sanarembida Phatarungda thokpa matamda yangoi sanana mabudi lemna to aroi aduga amuksu
Masigi wasisu tokraga Sanarimbi Nongsaba magidi thawaidagi helibini Mastung langini mama mapagi michai kaya khangliba Mafam amada koina panthaduna leitre Nongsaba phonda hospital gi mipum khudingda paudu pi khara mana hairei Lapna chalamoi hospital manungshida thiyo haina Nongsaba thuna top floor da kakhalai khanbaga tawbaga Sanarimbidu railing da pairaga makhada yenglaga leirambaduda Nongsabadi pakhatkraduna thuna changsilaglaga Sanarimbibu mathada jetna konchinbiraga hairei Kaigino nangna siguma phatraba wakhalsi khalibase nangidamak ai leirishidi nangna karigi adu wabano Sanarimbidu Nongsabana hairakliba waduda karino khanda yengakpani Nongsabana Isana isa manghanjage haina khanbagi mahutta punna hingminabagi wakhaloina khalu Sanarimbi nangna adumna tawkhraga nangbu luna nungshina khanjariba miyoi kayagidi mitlu pirang kangdana lehogani haibase nang khangdabra Sanarimbi makhutu thangalaklaga Nongsabagi mapidu tapna daithokpirai Thorai macha nupigidi thambu thamkro aigi mikki pise pak pak ta gandabani adubu nangna tahalabani na nangna aigi pigi mamal pigadabani piroi haibastu yaroi Sanarimbi karino khanna munna yengai